NG Mani College na lemjiningai oiraba NAAC gi Grade B gi accreditation fanglakpaga mari leinana college asigi internal quality assurance cell IQAC gi timbu haraute yamna okre ngasi khurai chairen thongda leiba NG Mani College gi auditorium da pangthokpa thauram amada college asina NAAC gi accreditation fangnaba hotnabada achauba thaudang loduna chen chongkiba IQAC gi team adubu haraute yamna okhibani college asigi teaching amasung non teaching staff amadi mahiroising yauna pangthokiba thauram aduda NG Mani College gi governing body gi secretary S Somorendro na hai haukiba tang taru amasung tareta National Assessment and Accreditation Council NAAC gi official team ama college asida survey laktuna accreditation gi matangda survey tauramkhi madugi matung numit 10 rom leiraga NAAC gi B grade high gi thakta accreditation asi pirakhibani accreditation asi 7 point scale gi manungda cumulative grade point average 2.39 piraktuna grade B gi thak asi yauba ngamkhibani madugi dama college asigi IQAC gi timbo haningai leitana thagatpa phongdokle thak asi yauba ngamnabagi dama makhoina ahing nungthil naidana honakhibani masigi su mathakta college asigi teaching amasung non teaching staff singna lemjaningai oiraba thabak asi yaunabagi damak thawai yauna hotnakhi haujikti college asi thak amada leire haibasi oja singna matam pumbada ningsinglaga thabak tawbiyo NAAC gi accreditation asi chahi 5 gi oina phangbani adubu college asigi report ti chahi khudingi thaga dauribani maram aduna leiriba teaching amasung non teaching gi staff singna chang naina thabak tawbiyo aikhoi punna hotnaminaraga college asi henna wangba thak amada pukhatna ba hotnaminasi haina Somorendrona makhatana phungdokhi All India ko ina ko se UGC na approve to ba adugi list yaure habdo adu mani sangbiro aduga se ko dam ina aina hek B phange na mail da lak badu da list ma thari oja kana nom list thai state net college gi ko ina ma he lam ji kamai dino ai nga ina masigi keno se hona zaman se ko gi college gi staff sing se teaching and teaching staff se hona zaman gi Barangkali itu cem college sama hekta tahu beda, oi tahu orang itu buat ama, bagi NG Mani College ki tim sina, agak naba atian pembantu pada tahu orang ilai na, B high grade pun bisa, masih dah aku staff macam kali ini kan ada no, maka tan lakat, aku ni mak aku hingga mina pada lairoi hanya kali